ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥꯅꯔꯤ ꯃꯤ ꯂꯣꯏꯅꯃꯛꯇ ꯑꯩꯈꯣꯏꯅ ꯍꯔꯥꯎꯍꯟꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯃꯤ 5-10 ꯇꯧꯔꯁꯨ ꯍꯔꯥꯎꯍꯟꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯀꯅꯦꯡꯕ ꯆꯧꯔꯥꯇꯥ ꯃꯤꯅꯨꯊꯣꯡꯗ ꯂꯩꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯒꯤꯐ ꯑꯋꯦ ꯇꯧꯕꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯆꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯂꯩꯀꯥꯏ ꯑꯃ ꯈꯜꯂꯒ ꯒꯤꯐ ꯑꯋꯦ ꯇꯧꯕ ꯆꯠꯀꯗꯧꯔꯦ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯄꯥꯔꯠ 8 ꯑꯣꯏꯗꯣꯏꯅꯤ ꯄꯥꯔꯠ 1ꯗꯅ ꯑꯩꯈꯣꯏꯅ ꯌꯥꯏꯔꯤꯄꯣꯛꯇ ꯆꯠꯂꯨꯔꯦ ꯄꯥꯔꯠ 2ꯗꯅ ꯑꯩꯈꯣꯏꯅ ꯂꯝꯂꯥꯏꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 3ꯗꯅ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 4ꯗꯅ ꯑꯩꯈꯣꯏꯅ ꯋꯥꯡꯈꯩꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 5ꯗꯅ ꯑꯩꯈꯣꯏꯅ ꯂꯤꯂꯣꯡꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 6ꯗꯅ ꯑꯩꯈꯣꯏꯅ ꯈꯦꯂꯥꯈꯣꯡꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 7ꯗꯅ ꯑꯩꯈꯣꯏꯅ ꯈꯨꯔꯥꯏꯗ ꯆꯠꯂꯨꯔꯦ ꯄꯥꯔꯠ 8 ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯩꯀꯥꯏ ꯑꯁꯦ ꯁꯤꯡꯖꯃꯩꯗꯨꯅ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯩꯀꯥꯏꯗ ꯂꯥꯛꯑꯒ ꯒꯤꯐ ꯑꯋꯦ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯈꯟꯕꯗ ꯂꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩꯗ ꯆꯠꯂꯨꯕꯒꯤ ꯃꯔꯝꯗꯁꯨ ꯋꯥꯔꯤ ꯍꯥꯏꯐꯦꯠꯇꯪ ꯂꯤꯖꯔꯛꯀꯦ ꯁꯤꯡꯖꯃꯩꯁꯨ ꯑꯩꯈꯣꯏꯅ ꯌꯧꯁꯤꯟꯕꯒ ꯂꯥꯏꯐ ꯆꯦꯛ ꯊꯥꯗꯣꯛꯄꯒ ꯃꯤꯅꯠ 4-5ꯒꯤ ꯃꯅꯨꯡꯗ ꯀꯛꯋꯥꯗꯒꯤ ꯍꯩꯔꯥꯡꯒꯩꯊꯣꯡꯗꯒꯤ ꯁꯤꯡꯖꯃꯩꯗꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯏꯚꯟ ꯌꯥꯏꯔꯤꯄꯣꯛꯇꯕꯨ ꯌꯥꯎꯅ ꯃꯤꯑꯣꯏ 10ꯁꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯁꯨꯖꯟꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯂꯚ ꯑꯦꯟ ꯁꯄꯣꯔꯠꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ ꯑꯩꯈꯣꯏꯅ ꯀꯅꯦꯡꯕ ꯁ꯭ꯇꯣꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ 10 ꯃꯛꯀꯤ ꯅꯦꯛꯕꯦꯠ ꯑꯃꯃꯝ ꯒꯤꯐ ꯑꯋꯦ ꯇꯧꯖꯔꯝꯃꯦ ꯂꯣꯏꯅ